Hello everyone, ano video da ano mathel ama pula hai akoi ngase ki video hai tare ne mathel hai tare ne sidi akoi uti thong mane mangan hawai mangan ama uti thong mane adagi di peruk ka hawai mangan ga yongchak hap sala singju ma tawre koi ngarau da pukhi ki phaba nga khara leire adu ga pona bda kobi leire adu di hamjanje masigi nhau na hor ni ko masida ya hor se adu di nó hồi apa yang mana